All India Football Federation amasung All Manipur Football Association gi makhada District Football Association DFA Moirangna sinduna numit tarukni chathagadaba AIFFD License Certificate Course ama ngasi haudokre Moirang Multipurpose Higher Secondary School da haudokiba Non-Residential Certificate Course aduta lamdam asigi tongan mafum kayadagi lakpa trainee coach Kunmari Nasaruk Yari, course aduda AIFF coach educator Gyan Moyonna instructor oina takpi tambiri course hodopagi thoram aduga mari lenana DFA Moirangi president K Birendra na hai course asida saruk yari bas singna hena thawa yausinduna masana asigi matangda hena mayek sengna khangnaba hotna hogadabani maduna afaba sanaroi kaya puthokpa ngamgadoribane coach singna discipline laina amade thawai yauna hotnaduna Manipurna India gi oina football masana da chauba mafam amakanba ngamlakliba asidagi hena chauba mafam ama amuk kanba ngamnaba hotnaminasi haike thawamadu da DFA Moirangi president K Birendra assistant general secretary K Raja assistant secretary L Hemanta amade retired colonel K Nilukumar na maruiba mithung lensing oina saruk yakhi कोई साई साना अफुबा प्लेयर कमान पुथुकते के फुटबॉलर से कमान पुथुकते के मतंगा लॉन में एक शेयर नहीं तो ये पुथुक सिदा उन लक्षण रॉय व्यू लोइना अंदर में सिकी सनरोसिंग फुटबॉलर फुटबॉलर थवाई नो मुड़ी दबता DFA मोइराना अंदर की अनी सुर सिंद सिदा कामना मकुल फाना सोदोक पिदुना इंस्ट्रक्टर दा पुदुमक की ओइना कोई अवार्ड पर लेकर पुदुमक View, Loyana Nasiki, Laiva, Possessina, Discipline Nina, Puggy, Satriva, Possessing Mapana, Yoraga, a Matomada, a power, player behind to get a happy. Magilla, Pudimakwena, Pani,